manipur ki matang se to tawbu tawbige haragadi ko asai ozana so habire ba masidi miyam na su sadaran miyam na su general public na su people na su adum khanna ba wane da ko tawbu tawge haradi sarkar hai basidi sakti ne ba sakti dubu lei ba sarkar do na tawbu tawge humanity da miyoi basingda miyoi ba irrespective of caste and religion ko dharma ki wanatana jat bizat ki wanatana achau pisak ki wanatana punamakta singnaratana tawra abasi bawbata tumina lei thoktana ka lei ra sinadi miyam na penatri sidi adai matang da sarkar ama lei habatu upiu habane ibe ma life is very short work is very long sarkar amagi matam se it is only 5 years ko sarkar amagi tenure si matam si chahi manga khatane ba chahi manga sigi matam se telaba matam sida chahi kungi lambi chahi yankai gi lambi semamba kwaidagi singba mido adubi neba good politics good leader haidu se aduna khoini he haidu se be a wisest man why the law of a wise man that is a tree of life aineri neba kwaidagi singba mido obiroba matam sangni hare election loiba ngai dori bra honorable chief minister na hai ki basi bema leader amagi integrity leiba masak thokpa adugumba masak naiba luchingba amagi wangang ni ko but ibung oina journalist amoina miyam jina ngasi momo noktraba maithong makalam na yumthong amata da leinadraba matam sida akoina miyam sing siki sentiment and pulse uraga khajiktang phongdok chaw hairagadi whatever a big man says it seems true achawbana bu hairadi ko akogi samaj na chumma boida pangkan kan buse masigi chanabi si masidi khar phatte khar soi chief minister na haibasidi chume ibung no suno ma haigi if a political leader prepare for next election in spite of preparing a next generation or next world lakadaba sangsarama lakadaba mihorol singdugi sem sabagi mahuta lakadaba magi mathangi mikhaldugi damakta sem sadana politics toba rajniti toba adugumba luchingba ma oiragadi leibak se kang khong saini mangani habani adugumba principal leiba politician di oigumsi habaneba mamang thakta leiramba mayam amana adugumba politician yauramba leiramba singduna mountain of kari haisige mistake asoibasi masing khangdana leiramba mayam amana ngasigi phibamsi yaura abra haina honorable chief minister na phungto ibane haibadi luchingba ma oiragadi magi mathangi mikhaldu mai pangna nabagi sum luchingbo oibadu di phatte haibane aduga ibungna haijaba matang sida pusanjani amba khakti lei ganatantra sigi ko ganatantra sigi yam sathi ba pot ama khak lei chief minister na hairi se aina aphaba mi mo oragasu lengjen beriba panelist na oja se yamna outstanding oiba prominent oiba adugumba misak ama oiragasu ko yaroidaba matang ama layaba karigino hairagadi bema ai aphaba mi mo bi xyz kwaidigi phaba politics yanama oibi ganatantra dadi mana belong to riba political party dugi higher up singna hierarchy singsina top brass official singsina high command sina command tawrkiba thabak si kadaneba tawdoribase mani yaroi habase masi suktaw tawba yaroi doineba same thing aphaba mi ma thola agasu ganatantra dadi punjangineba mad mating phudokna magi guts laina wills laina miyam gi damakta ai si tawba ngamni ko haidana magi mathona do phudoga thabak tawbase khara wat kaneba for example I as a student of political science koina political science tamjarakpagi satra mo oina ko political science ta David Stern gi system theory haina amakak tammeba koina yam phajagra jani bema
system theory is the like input amakakne input se kamain tawgeda supply haibam ga demand haibam ga posak ani khakne input se semine supply sina karino haita di aina vote thadeyaba I cast my vote I exercise my franchise I choose the best leader aina thadaning ba masina khwaidigi phare ko ina khanba misak ama aina khallaga thamoi sina pambadu khalle har kanda aina misak to the vote thadeyaba luchingbam oine na bagit madudagi aina sarkar the tax piyaba so these are supply ne supply jima leire demand habisu muk leiyaba demand jina kai noida se mahi lo sang leire en khali school leire en khala seba primary health center leire en khala si sub center leire en khala si medical hospital leire en khala si award apa infrastructure khangde award apa mayam ama leire en khala seba miyam na maduda mi yeng amadi sangine ba asi puna maksing asina demand ne ba ko demand ga supply ga sina input se same ba ada demand je constitutional oeba sarkar na ngasai gi torkadori se karino haita di praja sing sigi wakhalda praja sing signa miyoi ba moina hingba matamda changi ba polam khuding bak sing sigi award apa sing do madubu phajana mak realize recognize tore raga system amada pusalak bane madugi system dugi procedure du da judiciary do OBI executive to OBI legislature do OBI madugi system dugi manung du da sanjala akanda pusala akanda ngasagi David Easton gi system theory se mai palaka doine ba adu da khwaidigi luri di manipur sida ngasagi demand ji da ko karam ba pono pusala ise haiba masak khangda ba mayam ama leiba adugumba singduna accumulated ama oira akanda di ngasidi akoina madugi eventuality ma madugi consequence ma we are now hearing its music ko madumba asoiba mayam singdugi haidi systematic oidaba politics amada akoise sum lakhrabanina akoina ngasi thengnari ba maichak mayam singse adugumba mayam sing adugi polum ama khakne ba ko adagi ibung na samjinjaning ba ama khak lei asai hoi chakpat tharang gi thabak ti ko mayam ama tore paktak na tore yam phajana tore we really admire and appreciate the government ko makoi gi ting thok pa thabak adugumba miyam gi damak ta tokthorok pa mayam sing sigi yengura gadi akhoi yam thagatli but the most important miyo bu khoina hujiki juncture sida manipur gi hujik leiriba subeda sidai di suraksha sida yeng jeba ko hujik leiriba law and order gi fibam public order gi fibam manipur gi miyam jingsina leiriba fibam sida sum yeng uragadi ibema either the construction of building road bridges is it more important ko sakwat thawangi thabak yum saba lambi semba thong saba aduna khwaidigi hena maru oibra cultivation of human being miyob semba ne hena maru oibra miyob mayam amana ngasi se yum thong khudingda leiriba ima iben isininaw marum mapang khwai khodi maksing asina momon nokna ko maithong makalom na leijataba leibangam jadaba matam sida makhoi gi da makta wisest oiba khwaidigi na phane na khanba sida ida oibiya ba chana lon chat ama aina ma puthoga miyam gi du makta aphaba thaba ama tobibaduna lupa karo chama changna sagadaba deidi adugumba aphaba wakhalon amadagi aphaba thaba ama topiram ngasagi miyoiba sembadu madugi pandam du da lakanda awana taba miyo kayamagi kenosi makogi maphamdadi semgat sagat pa mayam singdu do lupa karo changna semgat sagali ba mayam singdu dagi di miyo mayam amana ngasi awana tariba mayam singse masi kanena bagida makta sasanama ainama channel launch at ama puthok pirak padune hena mayam jine hena lumna longna gadreng khale example lam amtang ai pizza ge ba ko bema yeng se ba ko hojik se ojana so habi gre ba ko ngasagi road ena how far road is important to us road is nothing but economy ne ba manipur gi si hojik tongnari ba potsak sida akhoi di 80% lom da economically manga bane
hiram kudamak haibiyare 80% je khodi descending khodi maning hangrabane in spite of ascending mangom da sanction be mahota khoi tunglom da phana malabane ba ngasi huji nomai kapna dre bom thadaraktre du tawraktre da tawraktre na hujik se khoi santi leibadong na ka leiri se kanam da santi leiramoi ba ibema yang lupa mathukna balambi leraktrabani tharoi khullaga kingo holaga heaga phunin heaga monsaubi heaga bazadi omkhalaba matam neba haidi lalona ba karba tongna bagi sentum je lerakta dan apang ba posi heakanda miyam de yolerega madudagi phang pakharana survival gi minsi oila abaneba karigumbada lan toges tokzerasanob irang thokesu thoksezanoba but government amalleregadi government amalle habagi mating du phudo ani ba tanja ma khakti leyeba hojik manipur gi phibam je yang oba ibema impal to dimapur impal to guwahati impal to silchar impal to dibrugarh impal to tripura delhi kolkata mayam hyderabad adigi di matang pairaga saliba mayam singse yang manipur gi pesa ji kyam salum ga dage by chance sarkar na karigumba khana tawbiraktana kanthi ma thoktana lambi se road se connecting to Dimapur, Guwahati, other states. Oina samdari bapuna maksing si amaga by road se the howlin ba yaraga diko. Nasai karbasu henkalakani sel dum gi phibam to su phagalakani mayam na pamna ba kharadi khara hairu raga diko. Perhaps Imphal Jiribam oigera Silchar oigera natragana Imphal More oigera Imphal Dimapur oigera hojik leiriba lambi se hangtuon ba ko aduga koi masel gi khitang marak sida karigumba khara thoktana awana nangiba selthum senda lambi gi thabakta kudong sa daba mayam ka amal lairi sing se asigumba mayam sing sigi phagana nabagi damakta if government takes up some measure sarkar na aduda karigumba khongthang amal lokhalak agadi in spite of ngasagi karor hoi adu su am darkar ne ko considering for far reaching consequences tungdala kadama mayam singdugi khallurakanda semgattaba suyade sagattaba suyade tawbadamu laina na naraba mayam singse madugi immediate oiba measure amakhak lokhat pibiduna di public ne hena more important oigane na khalle na tamo thamjage okay yam dungai se rendra lakjage oja hojiki laiba manipur gi ongoing crisis gi matangda khogi United States के President Donald Trump ने सो होगी illegal immigrants सिंग से crackdown तो बहाव क्रेम होगी state अदुना मणिपुर दसो महाकुंभ लुचिंगबाम से अदुकी मतिक तंगाई फदे अदुबो लुचिंगबा सिना थबक तोरप मतमदि प्रजा सिंगी support से अदुकी मतिक चंगे हाव वाफम दनी अदुगा नाकल अमरोम दना होगी हौजिकी लैरिबा ongoing crisis दा होगी इंडिया गवर्नमेंट लौगदब थौदांग से चप चाना लौरक्तबा सिना मणिबा हाइदी इरांग सिगी solution से पुरकना बखनम मतमदा थेंगथाबजे ओयबनी मणिपुर से इंडिया की स्टेट अमो ओइदुनी अदुदा मसागी पावर से होगी हौजिकी लैरिबा crisis सिगी resolve तो बखनम मतमदा सिजिनद्रब्रा हाइबो क्वेश्चन हम सुलाई ओजा कमाय थमिनी चन अमेरिका की डोनाल्ड ट्रम्प सो ओइसनो को एनी प्रेसिडेंट सो ओइसनो पृथ्वी की लेबा खुदिंग की प्राइम मिनिस्टर सो ओइसनो प्रेसिडेंट सो ओइसनो मोइदगी हेना मतिक मथौना फबा भारत सु मणिपुर दसु अदुम मसिंग थिबे याना लयबा मणिपुर की मतंग से तो तौबु तौबिगे हरगदी को असai ozana so habireba masidi miyam na su sadaran miyam na su general public na su people na su adum khannaraba wane da ko taubu tauge heradi sarkar hai basidi sakti ne ba sakti dubu leiriba sarkar do na taubu tauge humanity da miyoi basing da miyoi ba irrespective of caste and religion ko dharma gi wanatana jat bizat ki wanatana achau pisak ki wanatana punamakta singnaratana तौर अबसी भावबदा तुमिन लैथोक्तना का लैर इबसिनदी मियामना पेनद्री सिदी अदाय मतंगदा सरकार अमा लै हाबदु उपियु हाबने इबेमा लाइफ इज वेरी शॉर्ट वर्क इज वेरी लॉन्ग सरकार अमगी मतम जे इट इज ओनली 5 years को सरकार अमगी टेन्योर सी मतम सी चाहि मंगा खतनेबा चाहि मंगा सिगी मतम से तेलबा मतम सिदा सही कुंगी लंबी सही यांखई की लंबी सेमंबा क्वाइदगी सिंगबा मिदो अदुबिनेबा गुड पॉलिटिक्स है गुड लीडर हाइदो से अदुना खोइनि है हाइदि से बी ए वाइजेस्ट मैन व्हाई द लॉ ऑफ ए वाइज मैन दैट इज ए ट्री ऑफ लाइफ हाइनरी नेबा क्वाइदगी सिंगबा मिदो ओबिरोबा मतम संगनी है इलेक्शन लोइबा ngaidoribra इलेक्शन लापा ngaidoribra इलेक्शन लोइबा ngaidoribra अनोबा सरकार लापा ngaidoribra
sahi manga do sum prajamyam jingjina dum kano tawre leira kandi karamba numitha da mikhal ama lakpa matamda kana no mai paklak toise kana do no akoi kubizi na sangjalaga namudore se adugi wahang mayam ama question mayam ama hojikti la aneba suppose hojiksi election la ena khalaseba by saying so sumaina sum tawdana numit chawmum phumangani se haugrajanu chahi manga gi matam la azanoba matam du da vote lemna rakpa matam da party se da vote lemna rakpa matam da ai su vote lepe enkhalo oja ju lepe enkhalo miyam na hangakane ba akoi da vote pi ga doruba mi sing du na hangakane ba nakoi matam du da kai dau lege na kari nu khoi nu khumdori se madugi wahang do hangaktan na bagi thabak se haujik thabak wena pakat pa hoba yaraba matam ne ba haujik di campaign gi na te ba ko awana tari ba se just to abate the miseries miyam na thengnari ba awa ba se karmain tawraga mayeng ta than ga da gi ai ba du ne ba akoi na khanaga da bani ko aduga yam unique oiba leader amagi matau ama tamjaningai oiba ama haiba taraga di ko ibungi wakhanda it is what I feel many people are talking, narrating each other ko. Mayam wari sanay amasu pangay hani amasu sumaboy panghan khali ko. Sangbidan constitution hayab ko. Constitution si sigi manung dane ba. Constitution ni prime minister thammi se. Constitution si ni president thammi se. Chief minister thammi se. Aina wasak lawri ba. Chief Justice lady ba, Supreme Court lady ba, everything ako na sana kalon put na lady sing say, si Supreme Court na niya, Sangbidan na niya ba ibema. Ato itadi, what Sangbidan speaks, Sangbidan na kari hari, Sangbidan na ako yung right kari piri, madu realize to biyo habi niya ba, yam intellectual o ba, yam sensible o ba, rational thinker missing sina, privileged member of our society are still asking question, what? Sangbidan da miyoba amagi hingbagi miyoba da piriba sangbidan na piriba do pangbam tokpo to sapsa na phangalo habene illegal oiba pot se legalize ohen gano habene aduna still why the government of India still remains silent hojiki manipur gi pibam se si yong na soksal aba baw sida manipur gi miyam sigi thamoi sida ta na thinna karamba mithano akoina amuktang di santi lejarakataba nongmai kapna dabagi santi du nate ningdam na chapagi freedom is not free now akoi da hujik che freedom si sungai letrabane ba jorchanpur chatpa yadrabani jiribam chatpa yadrabani amma somewhere ukhul chatpa ngamdrabani loina makse ngamdrabani ikoi da kosal leigrabane ba sigi pibam sida punsi lelibni kanaguma madi jorchanpur gi khaibok more gi khaibok ko adudagi kangpok pigi ama magida ama leiramba singdu mayum makaidu laira kangpok orizaraga su mathonu chama sabadagi di ama karihani mathon kun sabadagi di khwadigi hena maman wangi kaina khanjari bane ko aduna asigumba mayam singse masi khallerga sasan tobibadi chukli pabibadi chumgani aduga yangoba ibema hoji yam luba posak amasu leidori ba hojikse hoji akoi tripartite talk aina khogi manipur sarkar ne UNC ne then government of India ne wari sari hoji se very recently it tangkak amalo sangre mathangi amuk lep khre ko so idana haira kado bo pham am leba hoji district tari sem gi base upgrade to gi basi district level da pukhat ki basi SDO level da leram badagi district level da pukhalaki basi gi matang sida soidana argument am lakane ba kari argument nova technobal ga kangpok pi ga se city district pi ba sukya yaro har kane ba farzol gi di question lakta ba ya whereas there will be a big issue in the case of Kangpokpi and Technopal de so itana issue malakane ba sigi matang sida ibung na thamjaning ba malaya ba akoi na hairu raga feel something afraid khosu miyo bani na feel fear types of fear we do have akoi su ki ba laita bana te ba matam sina matam mama oiram ni na saibe manasu pangre matam mama da ibe magi yumda ai la pa matam da Oza Birendra lai za lengjala o na haibdo nangi get sida koina kana lage na thilakpa matam sida nang hoji thongnau dagi septharaga kitang hangtu ga kana no la isibu masak khangda manga taruk la haradi
mipainaba matam ama oirabane ba ko ngasagi matam ama da pung taruk taba amma taba thoknaramde khotnaramde hoibema akoina radio da pau pa si tare makai pau si he pa loi baga akoi sing haktang di pung nipan da bau di le nipan du de na a yum ta na gari masa du da ka thauda ba si awa ba mane ba several stoppage ne ba khoi se malom da mug lep ni bisnupur da lemram lep khai da ni thokong da mapam different location de khoi frisking tau doi ne ba even akoi na isa se although I myself introduced them, I am a newscaster in All India Radio. They are not believing it. They stop us. They did frisking. Check tawri ne ba ko. Matam si am phatam da bani. Chumme. Khara makai di satirami. Hongsik sum makhalama da di amna wanari ba ko. Gate se akoi gi kari ni thongal da pa le ba gate si matam da di wana sang khandaramim ne ba hojik di be ma lep thumma bane ba ko gate wang ne gate na te wall checkpal ji bok da ba ko kano checkpal check na kha ba si lor ba bok da mathak si khoi gi binding wires gi kano sing sin amu kha do ne ba ko niyo ba si kari do bagi na ba adu khari do kano makak taw ba kani haina lai di ne ba aduna evil je phatta ba se masimadi phatte haibani da aduda ai sigi ani subai round sida aina loisan jarapada thakning ba wafam makak lai be ma hojik si the world is rapidly changing ko akoi su prithvi se on change the way se Congo da ngarang ka nahan ka tawri ba irang si automatic tawre ba mi gi da tawe na khoi gi da tawba di la le ko soidan lan ga ne ba akoi si prithvi sida leiriba saura jagat sida leiriba singji gi manung sida art prithvi sida leiriba mi ba khoi se masi aina ayu wakanda ibung na thamjau haraga de ko Manipur say making Manipur a better place. It is not in the hands of government of India. It is in the hands of the people of Manipur. Aduna Rajniti tawro daba midane Rajniti tawlo domneva. Ko thika tawraga pisa tanjaba mi atop pambai tawraga pisa tanjaba mi mai magi lambi du da dom chasagadam ni rajniti tawya ba mi du da rajniti se tohon gadam ne ba tawroi da ba mi mayam masu ko ngasidi akoi gi leader ne na ko la e ba which we call pseudo leader adumaina sumba mayam makak silak po singchina ngasidi lebak sin watho ma tholopa matam da kari guma mata hai ba ngamaktar ba matam ma yaure ba ko ozabi molhoi adigi atopa koi gi kairau gi honorable MLA hoi ka sum maramak ta ngang ba khabar da ka koi thengna jai ko miyam gi tari ba awaba se masigi iroina na sapira ba ko in spite of honorable chief minister na si high grade man si high grade na koi gi national media gi platform da ka awaya khum tong na dana ka adu oda tong na bi bai mahut ko adu gi mahut da adu sarupudi o ai gi miyam se public say CEO no ware ko my interest is nothing public interest say that is more important than personal interest aina adom da satpi daga wak to se asi sina miyam ne hena pengadra haidana ibung de duma thamjage okay yam nungai je public interest ta thabak to wasidi tuki matik tangai fatabani public na mikhal tarakanda public ki bot thadarakanda khoi leader se khalak pani duna public interest ta thabak to wasidi tuki matik tangai fatabani a conclusion point oza Birendra lakchage ozana soji thambikre khoi gi hausiki leriba government sina political will chess up sana laibiro aduga prajamiyam na wariba singse khangbira kanda khoi gi prajamiyam gi penga da thabak sing tobiro habani ozagi aba opinion da back to the khoi gi dialogue topics related oina conclusion point kitang thambi dema loisalab ni na ko khajik tang mod phongdok sanam ke honorable chief minister na ngasai gi wetland de gi thoroma ma da hai gi bse khoi gi matam gi yana ba rajniti to bse masima phatte ha bse 100% lipong khodi ma loi yaning gani rajniti tauge political figure personality ma outstanding personality ma oge kaidana khanjadana miyam gi thabak tawriba mipum khudi mangna su asi chief minister na phongdoi bo wafam sidi thamoi gi layum da dum thambana phai na khale ko masidi legacy amane na khalle ba ngasai gi ibung na ningjing jabada if there is a good leader he or she is to work to create more better leader raina
अफब लुचिंगबा म लेरगदी अफब लुचिंगबा चाम चाम पुथोकपिरमगदबनी aduna honorable CM na ka hairiba cd am chumme those people who are willing to be a politician ko hawgala iba inkhalak iba singjigi marak sidagi rajniti tawgena khalak pa yaura agasu madugi wakalo namada luchingba mu ogena la agasu matam dugi yana na bagi wakalo namada राजनीति की लुचिंगबा म ओइगेना खलपसे मन नखोइसु लांगनी ngasi akoina manipur si de thengnari ba maichak miyam na awaba khangnari ba se yana na ba tawgiba kaya amagi adugumba mayam amagi chabun oiraktana ngasi di asoiba chama lairatana adu pokhairak ba volcano adumbagi volcano to pokhaira akanda ngasi di adugi awama sa khangma matamni aduna noigi matamdadi sugum si thola wanu aigi matamdagi hongna asugum sima semtoke kaina khandana tawrakibani masaisda karigumba khara kano tawbadagi sigi phibamsi yoksilakibani aduna yana ba rajniti tawbose masimadi फट्टी है बसे मेरी चुम्मी सिगी मतंग सिदा इबुंगना हाइजेनिंग बखरम अमले बको इट इज नॉट करी हाइनी ब्लेमिंग द प्रीवियस गवर्नमेंट्स मतम दुदा ममांग थकता लेरम सरकार सिंग द वारोबगी वासुनते say for example recognition of a new established village ko nauna linkhalakpa nauna semakpa khungangama khunnama chingi khulama masi kanagi recommendation da taurino sub divisional officer ama SDC ama deputy commissioner ama BDO sumaina mai magi protocol khara leramgani mayam singa duna yadana ayaba piramdana kari hani mi masing hengalak pusu leiramoy khun masing hengalak pusu leiramoy yengoba akoina husik sum khanaba matam sida naga isini nauk singi khun singi masing se thoidong hengatabane hengatabani aduga cookie singi di masing khangdane hengalibane ko 1000 hena hengatana khokatana tongnabagi husik mayamna adugi statistics ma kanna survey tongnadana leirabani almost final oidana mayamna loina khangnaraba wane ba aduna akoigi kanoda administrative ta leibiri ba isini nauk sing sinasu officer sing sinasu ko so sang sing sinasu sigumba sing si ngasagi akang na ba mafam ma hai ta hairase ba ko akang na ba mafam du da tawrapa matam du da se jiribam hairase jiribam gi saruk se hojikti ani ne ba boro breka haiba ma adegi di jiribam haiba ma ade boro breka subdivision de leri sidi manipur gi culture se ngakpa mi kayam leri ge habsi akoi khandaba matam oirabane ba ko that means matam du da jiribam degi MLA oirakhiba kangbu sing asina makoi gi mi sing se vote masing se hena phangna bagi pandam mamada wakhalo lamada atopa mafam degi mi sing se pangpu na busalakane ba se असम की मांझादगी लाकनी सिलचर दगी लाकनी त्रिपुरा दगी लाकनी बांग्लादेश दगी लाकनी हौजिकटी enrollment tawdana आधार पाइदना voter card पाइदना they are claiming that अखोई हुजिक इंडिया की citizen अमा ओइरबनी हैदना whereas manipur da hujik la ibo port city indigenous Kangbuga non-indigenous Kangbu singa gineba. Aduna chief minister na ngasai illegal immigrants influx infiltrator mayam sing se masidi push back to gudabani kain hari city that is very true. Aduti am chummeba ko. Tawgudabu madugi thabak to pangthoga su ko. Akoi gi hojik miyam sing sigi awa na se masida di akoi su miyo ba ko bunina koi na satbin even at my own home also. Akoi yum makta da su ko. Mi mayum da haru drag angak pa phang na wana ye ba mi sing se awa ba sim maka kon khara lehen bidraga di ko tolop matam sana ka pibi raba ama ma to bi raba adagi sentum marang khara kai raba thikadar singi bill thadok pi raba ama ma to raba sumba mayam sing sika matang sana matam sana ka pakhat pi raga di mayam gi awa ba se sentum gi awa ba se khara makai di ko kani santi hai ba si di ibe ma mulho roi do ba मियो कांगलोप खरदि नम लेहरनी हुजिकी लांजी लोगी बसु याय यासन्नबा पोरखि बसु याय अदुगा लांजी की मई सुमुत मुलहौरोय दबा मी इमुंग दि दुम लैनेबा सागी लांजी थेंगनबगी दमक्तने ना इमागी बुंगो हाइदना ममादुना मनम नंदना मकोकता
kano tawdana nandadana ka chatkiba machaduna ni khatang pokchaba ama khatang pokchaba duna ngasagi nomai kamna bagi thogdo amada laigidraga hojik matamdu da laigidraga hojik oiba phibam jidaga tawrubam khalakpa matamda de oh pamoi da ko agi sado manipur gi asengba lan oigadoribra ina khandana isagi punsi loigre ko adu hojik la iba phibam jina karino ne na khalluba matamda mangi ba machagi mathanungi machado madu nungsibagi machakto sumu moloi do mapa mama su kokthongom leemgane ba mapa ko ba phangogdraba aduguma angang mayam amasu leiramgani mapuruba mangraba kaina horaba sena khaina bagi awaba nang horaba kogi mau mayam amasu ko adumak leiramgani aduna sugumba mayam singsi sum khallura kanda I remember a speech Priyanka Gandhi na ngangiba amakhak mana Lucknow da vote khomba da kuire aduda mana wa ngangiba amakhak lei what is the religion of politician nena राजनीति तौबा मीसिंग सिगी ख्वाइदिगी चावबा धर्म से करिनो हाइदना माना हंगेबको मियाम दुदा माना पुथुअकांदा वा ngamबदा माना हाइगेबा मियाम गी याइफनबगी दमकता थबक तौबा मियाम गी अवा अनादो खंगना मधु लेंगाक शासन चथबदो मधुदगी हेना चावबा राजनीति तौबा मीसिंगी दिदा अदुदगी हेना चावबा धर्म लैते हाइदना माना फोंदोखिबा मखक लै अदुमाइना अदुगुमना Manipur da hujik akhoi representative ne haina laibiri ba singa sina ngasagi lambi sembagi luchingba obidaba ching yen bagi luchingba obidaba National Rural Employment Guarantee Scheme NREGS ko NREGA gi thabak suba khotpagi line adugi adagi adudagi adugma masa masugi luchingba obidaba ko asoba mayam amada ibung nang sa haizagi ba cultivation of human being haise in spite of planting a tree in spite of planting a flower which will go a year, if I plant a tree it may go another 40 years, but if I cultivate the human being that is forevermore. So we appeal all the politicians and those people who are willing to be a politician oigena khaliba mipong khuding maksingda myuibasi sembiba cultivate tauba ngamba adugumba luchingba mayam ama thopira agadi ngasi akoini thengnariba awam maisa se langamoyena khali. That's why therefore honorable chief minister has categorically am saying na magi thamoi degi haigiba wa soidana oigane khali aduna haujiki matamda akoina haijaningba hangangjaningbadi whatever a chief minister has spoken chief minister amna mi phau aina haigiba se order oidoineba madugi thabak to di chana hangadabaneba the khwaidigi luribadi whatever I speak that must be translated into action aina ngangibase masi thabak oina othopadubneba kanagumbana say handakta very recently akogi speaker ga home minister ga unagi Delhi da ko Delhi da unagi budunateba koina paw phonguda maru oirise Luching ba aniduna what they have discussed in the meeting. Makoina unagi bududa kari khanagi bagi have say that is the news. Unagi have buduna teba. Mau aninu unagi bududa kari hainagi kari nganagi kari khanagi kari tanagi have budune ba koina khangna ba madune ba koina pawoina puthora kadurse aduna hojikti hojiki oiriba Manipur gi phibam sida yengagadi ko nomai kamna raktrasu drone paisal laktragasu adagidi kari haisige buffer zone adu ada mama leiragasu nomai makhonta adrasu bom makhonta adrasu santi leire hedana lobi bagi mahutta sagi mitki pi kangdadana magi mayum makai yengdana mangak thangat padanga paidana leiraba adugumba isininaw mayam singdugi awana singdu yengbiba adagi subam nombam khangdadana leiraba hojiksi lanje loipalak matham deibema akhoi mayam gi marakta ko pibam chadaba mayam tholakadoribni bikhyani basu tholakpa yai lam leitadana khogi migi bhara da leiba amada leiba pibam mayam amde circumstances mayam amadegi ko he na awa na taba kangluk habido ohendana na ba kangbu community do ohendana na ba akhoi gu luching ba singsina mating thok na thabak toba matam do it is our right time. Okay,